Wildlife Protection Act 1972 gi makhada Schedule 1 saliba Kharsha Hatpani Haiba Meeoi ama ngasi Nongmei Konna fat pangamle Parwa Meeoi adugi maming mayang mayum nasir sei kuntratet apokpa mayang mayum tomu kawe Wangoi Police Station gi manung sanba pawbitek mayai lekai dagini hairi Parwa Meeoi adu DFO Office Bisnupurda ngasi inthil pawmising yamang da puthok aduna DFO Dr. Rebecca Soibam na haiki ngasi ayu pung terom ta matamda Bisnupur Forest Division na akakna paw ama phangbadagi division asina liba isoki jalwa lamjaudagi Kharsha hatpa lakpa sadan ba Meeoi khara leire haiba khangma ngamkhi madudagi DFO Bisnupur RFO Sukham Ratan Kumar lusingba staff sing additional SP law and order sektam takhelam na lusingba district police ki team amana tawbul jangoi karong maikai dagi sanction ki Bisnupur police ki kangbuna isok zatu lokol maikai dagi sanction ki thawal BDF post ki ASI TS Ravina lusingba BDF amasung police personnel kunna sabat team amana thawal lomdagi sanction lakhi Imphal West ki Assistant SP Law and Order Moirang Mayum Biswajit amasung ASI Hidrom Brojen Lusingba Imphal West District Police Team amanasung mayang Imphal Lomdagi sanction khibal oina apunba team aduna Narsir hariba Meeoi adu far pangam khibane mangondagi Kharsha harpada sinaba single ben ama kapaya maru ohum amadi sel oina lupa lising anisu phagat le hairi Wildlife Protection Act 1972 gi schedule gi manungda saliba loktak pata saktariba sa sing hatanaba patrolling toina chatlingai selecta kanagumba khrana sa halga saba amadi yonura sandal lambi oina chatharakpagi paw tabdagi Division Forest Office Bisnupur gi staff singna mikup nahom singna leiringai selecta ngasi sadan manufa ama phawak amliba asi miyamna Forest Department ta support torpdagi ni farba Meeoi asi mathakta aini matung ina sa hatbagi matik sab action lokhakani amasung lema tharoi haiki DFO Dr. Rebecca makha tana hai farba Meeoi asi mathakta Wildlife Protection Act ki matung ina matik sab serak phangalagani maram asina lamdam asina leiriba miyamna loktak pata saktariba sangai Kharsha lamok amadi mapal lamdagi saktariba usek sing hatpidanaba biodiversity ngakna thamnaba ekhoi khudingmangna honaminasi haiki faraba nufa aduna Kharsha laba ama nongmeina ahanmada kapada palo matung sian khibidagi anirak subo oina kapada Kharsha laba amasu sikhibani hairi kano tawjarapani tangjallaga khoi phabani mokhoi na leire na harga khoina sangjinjaba matamjida moi khara amadi sport sidagi flit tawgare hoji khoi gi khutta amase khoi phajare do mang ondagi makha taba khoi expert rule khoi makha taba khoi gi thabak sing lokhalaga khoi mabu expert act anki oiba chapchaba punishment do yaunanaba mi mayamda suna susigumba sanga wildlife hatpia de habasigi lesson amatang khoi punna tuminanaba khoi kino tawjage akhoi gi jawalam jau se sida Kharsha se yamna masing yamna leire akhoi toina survey satli regular patrolling satli drone survey tawbasida akhoi toina every survey khudingi Kharsha se dum chin na leibase dum oi aduga sigi mafam sida poaching tawbagi akhoida mamang da su tang kaya da khoi information phanga dum leire mamangi September tha akhoi yam toina even additional SP Impa Bisempur ma yaungna akhoi field da satna akhoi patrolling satli level paw phongbadagi adubu numitu dadi khoi kanagum amta di thengnadre still akhoina sigum basin lei haibagi khoi kupna senadana adum lakpani kasi aduna khoina ngasi se tanja to khoida moi mayam thengar mabu apprehend tawai tanja to madi khoi samaina phange ama tore ada akhoi gi hosiki jawalam jawgi mafam sida Kharsha se magi habitat se amna pixelakpa string tawsalakpa mafam asida nga gi farm mayam ama leisalakpasiga maram oiraga sangai Kharsha leiribasing sida magi leibam sida big challenge am leirakpagum sumaina tawbagi akhoina amakha thingnajai khoi hog deer kai common name da ko sigi gi Kharsha se locally khoina kauriba Kharsha se masi masis wildlife protection eki makhada schedule 1 animal ni magi protection je highest kono ni exigi makhada leiribase aduga magi status se khoi nangasi amatangairaba Manipurda phangba prithibigi mafam ataida phangdaba hainariba sangai asiga magi conservation status se chamanaba samani adubu sigumba sa singse khoina maita leitana phaduna sa thokpa han tok thokpa sigumba se
ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯑꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯇꯨꯡꯗꯁꯨ we will have no mercy for them. ꯑꯩꯈꯣꯏꯅ ꯍꯦꯛ ꯐꯥꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯑꯗꯨ